IMPHAL YAIRIPOK LAMBI SHEMJINDABAGI MATANGDA MARI LEINABA AUTHORITY AMASUNG CONTRACTOR na WAPHAM amata THAMLAKTABA MARAMNA ngasi NUNGTHIL PUNG amadagi electricity amasung water supply Thingjinba Yaona Henna Kanba Khongjang Changshillagani HAINA AKRUCO na LAOTHOKKHRE Hiramasika mari leina ngasi Kongba Thongkhongda leba Oriental Leveler Association OLA gi sanglenda pangthokpa pawgi mifam amada All Kongba Road United Clubs Organization AKRUCO gi co-convener Seram Surjit na hai Fibam soklaba IMPHAL YAIRIPOK LAMBI SHEMJINDABA haukiba tang 14 gi ahing nongyai-dagi AKRUCO na lambi thingbagi Khongjang Changshillagani haukibani Khongjang Changshillagani numit marini suraba fawba lengaki mari leinaba department amasung contractor na positive for response amada pirakpa leitri masina maram oiraga ngasi nungthil pung amadagi Kongba substation na electric piriba lines sing amad ibilbung water supply Thingjilagani AKRUCO na lawrakliba khongthang asi fawbada tabidaba thoklabadi ngasi ahing nongyai-dagi Henna Kanba Khongjang oina school college yauna essential service pomnamak thingzinana buware plore adumak pu medium person ana yek amadi misi minaga mari leinaba sing pamthokani AKRUCO na lawrakliba firep asi ka iroina na hayeng ayuki pung 13 taba matamda mari leinaba department gi official contractor amadi AKRUCO gi unit sing gi wariba club kunga taru amasung mera pabi gi lup nipu manga ka loina na OLA gi sanglenda mifama mapang thokani hariba mifama sida mari leinaba department amasung contractor na lambi SHEMJINDABAGI maram miyamda phongdok hangani karima mifama sa mari leinaba department gi official amasung contractor sing laktaba thoklabadi AKRUCO na lawrakpa firepta makoi masana teksak pugadabani loina ngasi ahing nongyai-dagi changsingadawriba Henna Kanba Khongjang asida thorakpa afafata pumnamak su mari leinaba department amasung contractor na pugadabani haina surjina makha tana section wa thamlakle tang 18 gi ahing nongyai-dagi lambi thingba Yaona Kanba Khongjang kya changchalakpa ngasiga numit marini sujalaba phawbada government ki amasung mari leinaba department contractor gi side tagi positive oiba response amata laktabadagi ngasi nungthin pung ama hek taba matamdagi akoi Kongba sub station dagi piriba electricity line punamak akoi shutdown tawjaragani aduga irimbong water supply na piriba sing line kudingmaksu akoi shutdown tawgi Khongjang ngasi nungthin pung ama hek taba matamdagi changsinjaragani asi yongna akoi na Kanba Khongjang changchalab phawda government amasung mari leinaba department aduga contractor gi side tagi wafam mama phau thamlaktragadi ngasi ahing nongyai-dagi school college aduga chathok chachin tawbe essential service punamak thingjalakanda akoina komthokadabasi ana ayek asi anaga mari leinaba aduga electronic and print media natana atai makhal matagi rimba hirama mataga mari leinaba gari chathok chachin tawba lambi sida pumthing tinglagani